ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯕꯦꯆꯦꯂꯔ ꯑꯣꯐ ꯏꯗꯨꯀꯦꯁꯟ B.Ed ꯇꯝꯕ ꯌꯥꯕꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯂꯛꯑꯦ ꯃꯁꯤꯒꯤ B.Edꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 11-12 ꯐꯥꯎꯕꯒꯤ ꯑꯣꯖꯥ ꯑꯣꯏꯒꯦ ꯍꯥꯏꯔꯗꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯒ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯆꯍꯤ 4 ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯄꯥꯈꯠꯅꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ 2 yearsꯀꯤ ꯀꯣꯔꯁ ꯑꯣꯏꯔꯤꯉꯩꯗ ꯇꯝꯍꯧꯅꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯅ ꯉꯥꯏꯅꯔꯛꯄꯅꯦꯕ MUꯗ ꯇꯝꯕꯒꯤ ꯑꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯤꯗꯩꯁꯤꯗ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯏ ꯑꯦꯛꯖꯥꯝꯁꯤ ꯀꯃꯥꯏꯅ ꯊꯥꯒꯅꯤ ꯃꯥꯔꯛ ꯀꯌꯥꯅ ꯆꯤꯡꯕ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯊꯥꯗꯣꯏꯅꯣ ꯀꯔꯤ ꯁꯕꯖꯦꯛꯇ ꯊꯥꯗꯣꯏꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯇꯣꯞꯄ ꯃꯈꯜꯒꯤ ꯍꯌꯦꯡꯋꯥꯏ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯦ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯌꯦꯡꯋꯥꯏ ꯁꯕꯖꯦꯛ ꯀꯔꯝꯕ ꯀꯝꯕꯤꯅꯦꯁꯟ ꯂꯧꯒꯅꯤ ꯁꯤꯅ ꯍꯥꯏꯕꯆꯤꯡꯕ ꯏꯂꯤꯖꯤꯕꯤꯂꯤꯇꯤꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯒꯤ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯦ ꯊꯥꯕ ꯌꯥꯕ ꯀꯅꯥꯅ ꯊꯥꯕ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯈꯪꯃꯤꯟꯅꯔꯁꯦꯕꯀꯣ ꯑꯗꯨꯗꯤ ꯅꯣꯇꯤꯁ ꯊꯣꯛꯏꯁꯦ ꯅꯍꯥꯟ 23 ꯑꯣꯒꯁꯇ ꯊꯣꯛꯇ ꯉꯥꯏꯔꯤꯀꯣ ꯁꯤꯗꯩꯁꯤꯗ ꯃꯈꯥ ꯆꯤꯡꯈꯠꯆꯔꯛꯀꯦ ꯑꯩꯈꯣꯏꯅ ꯃꯥꯅ ꯍꯥꯏꯌꯦꯕ 50% ꯃꯥꯔꯛ ꯐꯪꯗꯣꯏꯅꯦꯕꯀꯣ either in bachelor's degree and in master's degree ꯍꯥꯏꯕꯗꯤ BSc ꯅꯠꯇ꯭ꯔꯒ BA ꯄꯥꯁ ꯇꯧꯕ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯃꯥꯔꯛꯁꯦ ꯌꯥꯝꯗ꯭ꯔꯕꯗ 50% ꯃꯥꯔꯛ ꯐꯪꯕ ꯅꯠꯇ꯭ꯔꯒ ꯃꯥꯁꯇꯔ ꯂꯣꯏꯁꯤꯟꯕꯤꯔꯀꯥꯟꯗ ꯃꯥꯒꯤ ꯃꯥꯁꯇꯔꯗꯨꯒꯤ ꯃꯥर्क्ꯁꯇꯨꯁꯨ 50% ꯃꯥर्क्स ꯐꯪꯕ ꯃꯤꯗꯨꯅ ꯍꯥꯏꯔꯤꯕ MUꯗ B.Edꯁꯦ ꯇꯝꯕ ꯌꯥꯗꯣꯏꯅꯦꯕ ꯀꯔꯤ ꯁꯕꯖꯦꯛꯇ ꯍꯥꯏꯔꯒꯗꯤ ꯏꯟ ꯁꯥꯏꯟꯁꯦꯁ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯦꯁ ꯍ꯭ꯌꯨꯃꯦꯅꯤꯇꯤꯁ ꯁꯤꯗ ꯂꯩꯕ ꯃꯌꯥꯝꯁꯤꯀꯣ ꯕꯦꯆꯦꯂꯔꯁ ꯏꯟ ꯏꯟꯖꯤꯅꯤꯌरिꯡ ꯑꯣꯔ ꯇꯦꯛꯅꯣꯂꯣꯖꯤ ꯋꯤꯠ ꯁ꯭ꯄꯦꯁꯤꯌꯦꯂꯥꯏꯖꯦꯁꯟ ꯏꯟ ꯁꯥꯏꯟꯁ ꯑꯦꯟ ꯃꯦꯊꯃꯦꯇꯤꯛꯁ ꯁꯤꯗ ꯍꯥꯏꯔꯦ ꯑꯃꯨꯛꯀꯁꯨ ꯋꯤꯠ 55% ꯑꯣꯔ ꯑꯦꯅꯤ ꯑꯗꯔ ꯏꯀ꯭ꯋꯤꯚꯂꯦꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯍꯥꯏꯔꯦꯀꯣ ꯁꯨꯃꯥꯏꯅ ꯈꯔ ꯄꯤꯕꯤꯔꯝꯃꯦ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯕꯁꯦ BSc BA ꯑꯗꯨꯒ ꯃꯥꯁꯇꯔꯁ ꯇꯝꯕꯁꯤꯡ ꯂꯣꯏꯅꯅ ꯃꯥꯅ ꯕꯦꯆꯦꯂꯔꯁ ꯏꯟ ꯏꯟꯖꯤꯅꯤꯌरिꯡ ꯑꯣꯔ ꯇꯦꯛꯅꯣꯂꯣꯖꯤ ꯇꯝ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯥꯏꯖꯦꯁꯟꯁꯦ ꯁꯥꯏꯟꯁ ꯑꯦꯟ ꯃꯦꯠꯁꯇ 55% ꯁ꯭ꯄꯦꯁꯤꯌꯦꯂꯥꯏꯖꯦꯁꯟ ꯂꯧꯔꯀꯥꯟꯗ 55% ꯑꯣꯏꯇꯥꯔꯒꯗꯤ ꯃꯣꯏꯁꯨ ꯇꯝꯕ ꯌꯥꯏꯑꯕꯀꯣ ꯁꯨꯃꯥꯏꯅ ꯈꯔ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯁꯤꯒꯤ 55% ꯃꯛ ꯅꯠꯇ꯭ꯔꯒ 50% ꯃꯛ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯖꯔቭ ꯀꯦꯇꯦꯒꯣꯔꯤꯁ ꯈꯔꯒꯤꯗꯤ ꯔꯤꯂꯦꯛꯁꯦꯁꯟ ꯂꯩꯕ ꯈꯣꯠꯄꯗꯨ ꯍꯣꯔꯦꯟ ꯄ꯭ꯔꯣꯁꯄꯦꯛꯇꯁꯇ ꯌꯥꯎꯅꯤ ꯑꯩꯈꯣꯏ ꯏꯁꯥ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄ꯭ꯔꯣꯁꯄꯦꯛꯇꯁꯅꯆꯤꯡꯕꯒꯤ ꯂꯤꯡꯛ ꯄꯥꯝꯕꯤꯔꯒꯁꯨ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯃꯊꯪꯁꯤꯗ ꯌꯦꯡꯁꯦ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯕ ꯃꯇꯝꯗ ꯁꯤꯗ ꯄꯤꯔꯤꯕ ꯋꯦꯕꯁꯥꯏꯠꯁꯦ www.manipuriuny.ac.in ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯗ ꯆꯪꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯣꯝꯁꯦ ꯑꯣꯟꯂꯥꯏꯟꯗ ꯃꯦꯜꯂꯀꯥꯟꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯤꯁꯦ ₹300 for UR and OBC ꯀꯥꯡꯕꯨ ꯖꯦꯅꯔꯦꯜ ꯑꯃꯁꯨꯡ ꯑꯟꯔꯤꯖर्वꯇꯨꯅꯤꯀꯣ ꯑꯗꯨꯒ OBC ꯀꯥꯡꯕꯨꯒꯤꯅ ꯂꯨꯄꯥ 300ꯇ ꯑꯗꯨꯒ SC ST ꯀꯥꯡꯕꯨꯒꯤना ꯂꯨꯄꯥ 200ꯇ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯣꯝꯁꯦ ꯁꯕꯃꯤꯠ ꯇꯧꯕꯤꯔꯅꯤ ꯁꯤꯁꯦ ꯄꯦꯗ ꯑꯣꯟꯂꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ MUꯒꯤ ꯁꯥꯏꯠ ꯂꯩꯕꯅꯤꯀꯣ ꯑꯗꯨꯗꯩꯗ ꯇꯧꯕꯤꯔꯀꯥꯟꯗ ꯇꯧꯗꯣꯏꯅꯦ ꯐꯔꯦ ꯑꯗꯨ ꯃꯈꯥ ꯌꯦꯡꯕꯤꯌꯨ ꯄ꯭ꯔꯣꯁꯄꯦꯛꯇꯁꯨ ꯃꯊꯪ ꯍꯥꯞꯆꯔꯛꯀꯦꯀꯣ ꯄ꯭ꯔꯣꯁꯄꯦꯛꯇꯁꯨ ꯁꯤꯗ ꯂꯣꯏ ꯌꯥꯎꯔꯕꯅꯦ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅ ꯇꯥꯕꯤꯈꯣꯀꯣ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟ ꯁꯕꯃꯤꯁꯟ ꯍꯧꯕꯁꯦ 26 ꯑꯣꯒꯁꯇꯒꯤ ꯍꯧꯐꯝꯗꯤ ꯊꯣꯛꯄꯅꯦꯕ ꯑꯗꯣ ꯉꯁꯤ 28ꯅꯦꯕ ꯑꯩꯅ ꯔꯦꯀꯣꯔꯠ ꯇꯧꯖꯩꯁꯦꯀꯣ ꯍꯧꯖꯤꯛꯐꯥꯎ ꯉꯁꯥꯏ ꯑꯩꯅ ꯌꯦꯡꯕꯗ ꯂꯤꯡꯛꯇꯤ ꯂꯩꯍꯧꯗ꯭ꯔꯤꯕꯀꯣ ꯊꯤꯕ ꯃꯇꯝꯗ ꯑꯗꯨꯕꯨ ꯌꯥꯝ ꯊꯨꯅ ꯍꯥꯞꯀꯠꯂꯛꯑꯅꯤ ꯊꯥꯖꯩ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯍꯥꯞꯀꯠꯂꯛꯑꯅꯤ ꯉꯁꯤ ꯐꯥꯎꯕ ꯍꯥꯞꯀꯠꯂꯛꯄ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯕꯃꯤꯠ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕꯤꯔꯣ ꯑꯦꯛꯖꯥꯝꯁꯤꯒꯤꯗꯃꯛꯇ ꯄ꯭ꯔꯤꯚꯤꯌꯁ ꯌꯔꯁꯇ ꯍꯪꯈ꯭ꯔꯕ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯑꯗꯨꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯀꯣꯏꯁꯟ ꯄꯦꯇꯔꯟ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯅ ꯁꯤꯐꯥꯎꯕ ꯂꯩꯔꯦꯀꯣ ꯃꯈꯥ ꯑꯇꯣꯞꯄ ꯄ꯭ꯔꯣꯁꯄꯦꯛꯇꯁ ꯌꯦꯡꯅꯔꯁꯦ ꯃꯈꯥꯅ ꯑꯣꯀꯦ ꯍꯧꯖꯤꯛꯀꯤꯁꯤꯗ ꯂꯥꯁ ꯗꯦꯠ ꯇꯨ 15 ꯁꯦꯞꯇꯦꯝꯕꯔ 2021 ꯐꯥꯎꯕ ꯄꯤꯕꯤꯔꯝꯃꯦꯀꯣ ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯨꯡꯁꯣꯏꯁꯣꯏꯗꯅ ꯃꯦꯟꯁꯤꯟꯕꯤꯔꯣꯀꯣ ꯀꯔꯤꯒꯨꯝꯕ ꯑꯦꯅꯤ ꯀ꯭ꯋꯦꯔꯤꯁ ꯂꯩꯔꯒꯗꯤ ꯁꯤꯗ ꯃꯣꯏꯅ ꯐꯣꯟ ꯅꯝꯕꯔ ꯄꯤꯕꯤꯔꯦ ꯄ꯭ꯔꯣꯁꯄꯦꯛꯇꯁꯅꯤꯀꯣ ꯑꯩꯅ ꯍꯪꯖꯔꯤꯁꯦ ꯄ꯭ꯔꯣꯁꯄꯦꯛꯇꯁꯇ ꯐꯣꯟ ꯅꯝꯕꯔ ꯄꯤꯕꯤꯔꯦ ꯏꯃꯦꯜꯅꯆꯤꯡꯕ ꯄꯤꯕꯤꯔꯦ ꯁꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯕꯤꯍꯧꯔꯒ ꯑꯩꯈꯣꯏꯅ ꯍꯪꯕꯤꯅꯤꯡꯕ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯀꯟꯇꯦꯛ ꯇꯧꯔꯒ ꯍꯪꯕꯤꯕ ꯌꯥꯒꯅꯤꯀꯣ ꯃꯈꯥ ꯂꯧꯈꯠꯆꯔꯛꯀꯦ ꯁꯤꯗꯩꯁꯤꯗ ꯄ꯭ꯔꯣꯁꯄꯦꯛꯇꯁꯇ ꯂꯣꯏ ꯌꯥꯎꯔꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯠ ꯒ꯭ꯂꯥꯟꯁ ꯃꯈꯜ B.Ed ꯀꯣꯔꯁ eligibility rules and regulations reservations fees faculties ꯂꯣꯏꯅꯃꯛ ꯁꯨꯅ ꯌꯥꯎꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯗ ꯃꯈꯥ ꯃꯔꯨꯑꯣꯏꯕ ꯈꯔ ꯂꯧꯈꯠꯆꯔꯛꯀꯦꯕ ꯉꯁꯤꯒꯤꯁꯤꯗꯗꯤꯀꯣ ꯑꯩꯈꯣꯏꯅ ꯈꯪꯖꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯁꯤ 2 yearsꯀꯤ ꯀꯣꯔꯁꯅꯦ ꯍꯥꯏꯕ ꯑꯃ ꯈꯪꯖꯔꯦꯀꯣ ꯑꯗꯨꯒ ꯁꯤꯠꯁꯦ 100 ꯈꯛꯇꯅꯦꯕ 100ꯁꯤꯗ ꯁꯕꯖꯦꯛ ꯂꯣꯏꯅꯃꯛꯀꯤ ꯃꯤꯁꯤꯡꯁꯦ 100ꯁꯤꯗ ꯁꯨꯅꯕ ꯍꯥꯞꯄꯛꯇꯣꯏꯅꯦ ꯏꯪꯂꯤꯁ ꯑꯣꯏꯒꯦꯔꯥ ꯃꯅꯤꯄꯨꯔꯤ ꯑꯣꯏꯒꯦꯔꯥ ꯃꯦꯠꯁ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯁꯥꯏꯟꯁ ꯑꯣꯏꯒꯦꯔꯥ ꯁꯥꯏꯟꯁꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤ ꯕꯥꯏꯑꯣꯂꯣꯖꯤ ꯃꯌꯥꯝ ꯃꯈꯜ ꯂꯩꯈ꯭ꯔꯦꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯁꯕꯖꯦꯛ ꯂꯣꯏꯅꯃꯛꯁꯦ 100 ꯁꯤꯠꯁꯤ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯛꯇꯣꯏꯅꯤ나 ꯁꯤꯗ ꯁꯦꯂꯦꯛꯁꯟ ꯇꯧꯕꯁꯦ ꯌꯥꯝꯅ ꯂꯨꯏꯌꯦꯕꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯀꯟꯅ ꯍꯣꯠꯅꯕꯤꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯀꯔꯝꯕ ꯅꯥꯀꯟꯗ ꯑꯇꯣꯞꯄ ꯅꯥꯀꯟ ꯀꯔꯤ ꯁꯦꯂꯦꯛꯁꯟ ꯇꯧꯅꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯗꯨꯒ ꯃꯔꯛ ꯊꯠꯅꯀꯣ ꯁꯤꯒꯤ MUꯗ B.Ed ꯇꯝꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯊꯤꯅ ꯐꯩ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯦ ꯄꯨꯟꯁꯤꯗ ꯑꯣꯖꯥ ꯑꯣꯏꯕꯒꯤꯗꯃꯛ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯤꯌꯦꯕ ꯑꯩ ꯏꯁꯥꯃꯛ MUꯗꯒꯤ B.Ed ꯄꯥꯁ ꯑꯥꯎꯠꯅꯦꯕꯀꯣ
ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯛꯀꯅꯤꯕ ꯋꯥ ꯉꯥꯡꯕ ꯃꯤ ꯄꯨꯟꯕ ꯃꯤ ꯇꯤꯟꯕ ꯃꯤꯉꯣꯟꯗ ꯀꯃꯥꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯔꯤꯌꯦꯛꯁꯟ ꯇꯧꯒꯅꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏꯅꯃꯛ ꯍꯧꯕꯗꯩ ꯂꯣꯏꯕꯧ ꯇꯥꯛꯂꯛꯀꯅꯤꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯄꯤꯕ ꯀꯥꯏꯅꯒ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯀꯣꯟꯅ ꯃꯌꯥꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯥꯝꯕꯤꯔꯒꯗꯤ ꯑꯇꯣꯞꯄ ꯑꯝꯗ ꯍꯥꯞꯆꯔꯛꯀꯦ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕꯅꯦ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ B.Ed ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯚꯦꯔꯤ ꯌꯨꯁꯐꯨꯜ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯀꯥꯟꯅꯕꯅꯦꯀꯣ ꯑꯗꯣ MUꯗ ꯈꯟꯕ ꯑꯣꯏꯕꯤꯌꯨꯀꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯒ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯤ ꯈꯔ ꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯈꯪꯕꯤꯅꯕ ꯑꯃꯁꯨꯡ ꯀꯥꯟꯅꯕ ꯂꯧꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯐꯔꯦ ꯃꯈꯥ ꯆꯠꯊꯖꯔꯛꯀꯦꯀꯣ ꯍꯧꯖꯤꯛ ꯑꯗꯨꯗ ꯁꯤꯗꯤ ꯁꯨꯝ ꯅꯥꯀꯟꯗ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯇꯤꯆꯔ ꯏꯖꯨꯀꯦꯁꯟꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩ ꯍꯥꯏꯕ ꯈꯔ ꯁꯤꯗ ꯍꯥꯏꯕꯤꯔꯦꯀꯣ ICT ꯔꯤꯁꯣꯔꯁ ꯁꯦꯟꯇꯔꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯀꯩꯗꯒꯤ ꯃꯌꯥꯝ ꯃꯆꯥ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯁꯤꯅ ꯁꯤꯗꯤ ꯁ꯭ꯀꯤꯞ ꯇꯧꯔꯁꯨ ꯌꯥꯔꯦ ꯃꯔꯨꯑꯣꯏꯕꯗ ꯂꯥꯛꯆꯒꯦ ꯑꯣꯀꯦ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯅ ꯇꯝꯒꯗꯕ ꯄꯦꯄꯔ ꯃꯌꯥꯝꯗꯨꯅꯤꯀꯣ ꯐꯥꯔꯁꯠ ꯁꯦꯃꯤꯁꯇꯔꯗ ꯀꯔꯝꯕ ꯄꯦꯄꯔ ꯇꯝꯒꯅꯤꯒ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯃꯊꯪ ꯍꯥꯏꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯀꯣ ꯑꯗꯣ ꯃꯊꯪ ꯂꯥꯛꯆꯒꯦꯀꯣ ꯑꯣꯀꯦ ꯁꯤꯅꯦꯕ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕꯁꯦꯀꯣ ꯑꯩꯈꯣꯏꯅ ꯄꯦꯗꯥꯒꯣꯖꯤ ꯂꯧꯕ ꯃꯇꯝꯗ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯁ꯭ꯇ꯭ꯔꯤꯝ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯩꯅ ꯀꯔꯝꯕ ꯍꯌꯦꯡ ꯈꯜꯂꯕ ꯃꯇꯨꯡꯗ ꯀꯔꯝꯕ ꯁꯕꯖꯦꯛ ꯂꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯃꯦꯠꯁꯀꯤ ꯀꯥꯡꯕꯨꯅ ꯁꯤꯗ ꯂꯧꯔꯤꯁꯦ ꯃꯦꯠꯁꯀꯤ ꯀꯥꯡꯕꯨꯅ ꯃꯦꯠꯁ ꯂꯧꯔꯦꯀꯣ ꯁꯨꯃꯥꯏꯅ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯇ ꯁꯨꯃꯥꯏꯅ ꯍꯤꯁꯇ꯭ꯔꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯏꯀꯣꯅꯣꯃꯤꯛꯁ ꯄꯣꯜ ꯁꯥꯏꯟꯁ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯍꯣꯝ ꯁꯥꯏꯟꯁ ꯁꯤꯈꯩꯁꯦ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯁ꯭ꯇ꯭ꯔꯤꯝ ꯂꯧꯔꯛꯄ ꯃꯇꯝꯗ ꯃꯈꯥꯗ ꯁꯥꯏꯟꯁꯀꯤ ꯀꯥꯡꯂꯨꯞꯁꯤ ꯌꯦꯡꯁꯦ ꯁꯤꯗ ꯁꯥꯏꯟꯁꯀꯤ ꯂꯩꯔꯦꯕ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯏꯟꯁꯇ ꯂꯩꯁꯦ ꯑꯩꯈꯣꯏꯅ ꯐꯤꯖꯤꯀꯦल ꯁꯥꯏꯟꯁ ꯑꯗꯒꯤ ꯐꯤꯖꯤꯛꯁ ꯕꯥꯏꯑꯣꯂꯣꯖꯤ ꯀꯦꯃꯦꯁꯇ꯭ꯔꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁ ꯂꯣꯏꯅꯃꯛꯁꯦ ꯂꯣꯏ ꯁꯨꯅ ꯂꯩ ꯂꯦꯡꯒ꯭ꯋꯦꯖꯇꯁꯨ ꯃꯅꯤꯄꯨꯔꯤ ꯑꯦꯟ ꯏꯪꯂꯤꯁ ꯂꯣꯏꯅꯃꯛ ꯂꯩꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯈꯔ ꯂꯩꯔꯦ ꯁꯤꯒꯤꯁꯦ ꯏꯁꯥꯒꯤ ꯆꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯄꯦꯗꯥꯒꯣꯖꯤ ꯂꯧꯔꯛꯇꯣꯏꯅꯦꯕ ꯁꯤꯁꯦ ꯍꯌꯦꯡꯋꯥꯏ ꯂꯣꯏꯔꯝꯗꯥꯏꯗ ꯂꯧꯔꯛꯀꯅꯤ ꯑꯗꯣ ꯍꯥꯟꯅ ꯈꯥꯏꯗꯣꯛꯑꯅꯤꯕꯀꯣ ꯁꯤꯅ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯅꯤ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯤꯝꯅꯤꯅ ꯑꯗꯣ ꯑꯅꯝꯕ ꯄꯦꯄꯔ ꯀꯩꯅꯣꯒꯤ ꯁꯦꯃꯤꯁꯇꯔ 1ꯁꯤꯗꯗꯤ ꯑꯅꯝꯕ ꯀꯃꯟ ꯄꯦꯄꯔꯅ ꯑꯅꯝꯕ ꯑꯣꯏ ꯑꯗꯨꯒ ꯑꯦꯛꯁꯦꯞ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯇ꯭ꯔꯤꯝ ꯍꯥꯏꯗꯤ ꯑꯩꯅ ꯁꯥꯏꯟꯁ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯁꯥꯏꯟꯁ ꯕꯥꯏꯑꯣ ꯁꯥꯏꯟꯁ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯔꯅꯤꯕꯀꯣ ꯁꯨꯃꯥꯏꯅ ꯁꯕꯖꯦꯛꯀꯤ ꯈꯔ ꯂꯩꯔꯛꯑꯒꯦ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯍꯧꯖꯤꯛꯇ ꯍꯥꯏꯖꯈ꯭ꯔꯦꯀோ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ 50% ꯃꯥꯔꯛꯁ ꯀꯥꯏꯅ ꯍꯥꯏꯖꯈꯤꯕ ꯌꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯥꯏꯖꯈꯤꯕ ꯁꯤꯃ ꯅꯤꯡꯁꯤꯡꯕꯤꯔꯅꯤ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯛꯁꯦꯁꯟꯁꯦ SC ST OBC PWD ꯀꯥꯡꯕꯨꯒꯤ ꯈꯔ ꯂꯩꯔꯦ ꯃꯈꯥꯗ ꯌꯦꯡꯁꯤꯀꯣ ꯁꯦꯂꯦꯛꯁꯟ ꯃꯣꯗ ꯑꯣꯐ ꯁꯦꯂꯦꯛꯁꯟ ꯁꯤꯅꯦ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯁꯤꯗꯅꯦ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯦ All eligible candidates shall have to appear in the admission test on the date to be announced by the department. ꯍꯥꯏꯗꯤ ꯃꯣꯏꯅ ꯌꯥꯔꯦ ꯍꯥꯏꯅ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯄꯤꯔꯛꯑꯕ ꯃꯤꯁꯤꯡꯗꯣ ꯏꯂꯤꯖꯤꯕꯜ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗꯣ ꯑꯦꯗꯃꯤꯁꯟ ꯇꯦꯁꯇꯣ ꯁꯨꯡꯁꯣꯏꯗꯅ ꯌꯥꯎꯕꯤꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯦꯔꯤꯠ ꯂꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯈꯟꯗꯣꯏꯅꯦꯕ ꯑꯗꯨꯁꯨ ꯁꯕꯖꯦꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯅ ꯁꯕꯖꯦꯛ ꯑꯃꯗ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯔꯤꯖꯔቬꯁꯟ ꯅꯨꯡ ꯂꯧꯊꯣꯛꯈ꯭ꯔꯒ ꯌꯥꯝ ꯃꯤ ꯃꯁꯤꯡ ꯌꯥꯝꯍꯧꯗꯕꯅꯦꯕ ꯁꯤꯠ ꯃꯁꯤꯡ ꯌꯥꯝꯍꯧꯗꯕꯅꯦ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯠꯅꯕꯤꯌꯣꯕꯀோ ꯖꯦꯅꯔꯦꯜ ꯄꯦꯄꯔ ꯍꯧꯖꯤꯛ ꯄꯦꯄꯔ ꯂꯥꯛꯈꯤꯅꯤ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯗ ꯈꯔ ꯀꯟꯅ ꯍꯣꯠꯅꯕꯤꯕ ꯏꯁꯥꯒꯤ ꯁꯕꯖꯦꯛꯇꯁꯨ ꯈꯔ ꯀꯟꯅ ꯍꯣꯠꯅꯕꯤꯕ ꯀꯔꯤ ꯄꯥꯒꯗꯒꯦꯗꯨꯁꯨ ꯂꯥꯛꯆꯒꯦ ꯃꯊꯪꯗ ꯌꯦꯡꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯛꯁꯟꯁꯦ ꯗ ꯄ꯭ꯔꯤꯄꯔꯦꯁꯟ ꯑꯣꯐ ꯃꯦꯔꯤꯠ ꯂꯤꯁ ꯐꯣꯔ ꯑꯦꯗꯃꯤꯁꯟ ꯇꯨ B.Ed ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯦꯗꯃꯤꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯦꯔꯤꯠ ꯂꯤꯁ ꯁꯦꯝꯗꯣꯏꯁꯦ ꯀꯔꯤꯗ ꯕꯦꯁ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯕꯦꯁ ꯑꯣꯟ ꯑꯦꯗꯃꯤꯁꯟ ꯇꯦꯁ ꯃꯥꯔꯛꯁ ꯑꯦꯟ ꯋꯦꯇꯦꯖ ꯒꯤቨꯟ ꯏꯟ ꯗ ꯄ꯭ꯔꯣꯁꯄꯦꯛꯇꯁ ꯅꯪꯅ ꯉꯁꯥꯏ ꯃꯥꯔꯛ ꯐꯪꯈꯤꯕꯗꯣ ꯍꯥꯏꯗꯤ ꯅꯪꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯇꯝꯗ ꯃꯥꯔꯛ ꯐꯪꯈꯤꯕꯗꯨꯗ ꯕꯦꯁ ꯇꯧꯔꯒ ꯇꯧꯅꯤꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯋꯦꯇꯦꯖꯁꯦ ꯑꯇꯣꯞꯄ ꯋꯦꯇꯦꯖ ꯈꯔ ꯂꯩꯅꯤꯕꯀꯣ ꯑꯣꯀꯦ ꯁꯤꯗ ꯃꯃꯥꯡꯉꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯕꯦꯠꯁꯀꯤ ꯃꯃꯥꯡꯗꯗꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ BSc ꯅꯠꯇ꯭ꯔꯒ ꯃꯥꯁꯇꯔ ꯂꯦꯚꯦꯜꯗ ꯐꯪꯉꯛꯄ BSc ꯅꯠꯇ꯭ꯔꯒ BA ꯍꯥꯏꯔꯣꯅꯦꯀꯣ MA ꯍꯥꯏꯔꯣ ꯑꯗꯨꯗ ꯐꯪꯉꯛꯄ ꯅꯪꯒꯤ ꯄꯔꯁꯦꯟꯇꯦꯖꯇꯨꯒꯤ ꯄꯔꯁꯦꯟꯇꯦꯖ ꯈꯔ ꯂꯧꯈꯠꯂꯀꯥꯟꯗ ꯅꯪꯒꯤ ꯃꯦꯔꯤꯠ ꯂꯤꯁꯇ ꯍꯥꯞꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯃꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯧꯗ꯭ꯔꯦꯕ ꯃꯥꯅ ꯍꯥꯏꯁꯦ ꯕꯦꯁ ꯇꯧꯗꯣꯏꯁꯦ ꯇꯦꯁ ꯃꯥर्क्सꯇꯨꯒ ꯋꯦꯇꯦꯖꯀꯅꯦꯕ ꯋꯦꯇꯦꯖꯇꯤ ꯀꯔꯤꯗ ꯂꯥꯛꯀꯦ ꯍꯥꯏꯕꯗꯨꯅ ꯁ꯭ꯄꯣꯔꯠꯁꯀꯤ ꯀꯣꯇꯥ ꯐꯪꯕꯁꯤꯡ ꯑꯇꯣꯞꯄ ꯃꯈꯜꯒꯤ ꯀꯣꯇꯥ ꯐꯪꯕꯁꯤꯡ NCC NSS ꯌꯥꯎꯕꯁꯤꯡ ꯑꯩ ꯍꯣꯔꯦꯟ ꯍꯥꯞꯆꯔꯛꯀꯦ ꯁꯤꯒꯨꯝꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯁꯤ ꯃꯈꯥ ꯂꯣꯏꯕ ꯀꯥꯟꯗ ꯍꯥꯏꯖꯔꯛꯀꯦꯀꯣ ꯎꯠꯂꯒ ꯀꯔꯝꯕ ꯍꯥꯞꯀꯗꯣꯏꯅꯣꯗꯣ ꯑꯗꯨꯃꯥꯏꯅ ꯋꯦꯇꯦꯖ ꯈꯔ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯗ ꯕꯦꯁ ꯇꯧꯔꯒ ꯇꯧꯒꯅꯤ ꯁꯤꯅꯦꯕꯀோ sida haise however the issue of admission slip shall be strictly subject to the necessary verification of degree ado nangna exam je pass tawre hai taragasu matungda khoina verification haidana ama leiduneba nangna hapkat khriba form fill up tawbada hapkat khriba degree certificate mayam do chumi lali haba verify tawduneba adu kimati very important step ni ko nangna phana khalasu verification nang already nang mi topana sit lograni ko ꯁꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯕꯅꯦ ꯈꯔ ꯐꯖꯅ ꯑꯗꯨꯒ ꯁꯨꯅ ꯄꯨꯔꯒ ꯆꯠꯄꯤꯌꯣ ꯐꯖꯅ ꯀꯣ ꯑꯦꯔꯦꯟꯖ ꯇꯧꯊꯣꯛꯄꯤꯔꯀꯥꯟꯗ ꯅꯪꯒꯤ ꯗꯤꯒ꯭ꯔꯤ ꯑꯣꯔꯤꯖꯤꯅꯦꯜ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯌꯥꯝꯗꯣ ꯚꯦꯔꯤꯐꯥꯏ ꯇꯧꯔꯅꯤꯕ ꯑꯗꯨꯒ ꯅꯪ ꯀ꯭ꯋꯥꯂꯤꯐꯥꯏꯌꯤꯡ ꯃꯥꯔꯛꯇꯣ ꯌꯧꯗꯦꯅꯆꯤꯡꯕ ꯅꯪꯒꯤ ꯋꯦꯇꯦꯖ ꯅꯪꯅ ꯍꯥꯏꯗꯤ ꯔꯤꯂꯤꯚꯦꯟ ꯗꯣꯀꯨꯃꯦꯟ ꯅꯪ NCC ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏ ꯍꯥꯏꯔꯒ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯩꯔꯝꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯠꯇ꯭ꯔꯥ
ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯌꯦꯡꯗꯣ ꯑꯗꯨꯒꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯪꯁꯦ ꯑꯦꯗꯃꯤꯁꯟ ꯁ꯭ꯂꯤꯞꯇꯣ ꯅꯪ ꯐꯪꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯒꯩ ꯐꯪꯉꯣꯏꯕ ꯅꯪ ꯁꯨꯃꯥꯏꯅ ꯈꯔ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯚꯦꯔꯤꯐꯤꯀꯦꯁꯟꯁꯦ ꯀꯥꯏ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯣꯖꯥꯅ ꯐꯝꯃꯒ ꯂꯩꯕꯤꯔꯝꯃꯒꯅꯤ ꯑꯗꯨ ꯗꯦꯠꯇꯨꯗꯤ ꯀꯣꯟꯅ ꯐꯤꯛꯁ ꯇꯧꯕꯤꯔꯛꯀꯅꯤꯀꯣ ꯑꯗꯨ ꯚꯦꯔꯤ ꯃꯆ ꯔꯤꯀ꯭ꯋꯦꯔꯗꯅꯤꯀꯣ ꯁꯤꯃ ꯆꯦꯛꯁꯤꯟꯕꯤꯒꯗꯕ ꯚꯦꯔꯤꯐꯤꯀꯦꯁꯟꯁꯦ ꯆꯦꯛꯁꯤꯟꯕꯤꯒꯗꯕ ꯃꯈꯥ ꯌꯦꯡꯁꯤꯀꯣ ꯚꯦꯔꯤꯐꯤꯀꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯪ ꯑꯦꯗꯃꯤꯁꯟ ꯁ꯭ꯂꯤꯞ ꯐꯪꯒꯅꯤꯕꯀꯣ ꯑꯗꯨꯒ ꯚꯦꯔꯤꯐꯤꯀꯦꯁꯟꯗ ꯅꯪ ꯀꯩꯒꯨꯝꯕ ꯃꯣꯏꯅ ꯅꯪꯅ ꯊꯥꯒꯠꯈ꯭ꯔꯤꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯥꯜꯂꯝꯕ ꯑꯣꯏꯔꯝꯕ ꯅꯝꯕꯔ ꯃꯥꯟꯅꯔꯝꯗꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯑꯦꯗꯃꯤꯁꯟꯗꯨ ꯀꯦꯟꯁꯦꯜ ꯇꯧꯕ ꯐꯥꯎꯕ ꯌꯥꯏꯑꯕꯀꯣ ꯐꯔꯦ ꯑꯗꯨꯒ ꯅꯪꯅ ꯇꯦꯁ ꯐꯝꯗꯧꯔꯤꯕꯁꯦ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁ ꯐꯝꯗꯧꯔꯤꯕꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯏꯟꯅꯤꯀꯣ 50 ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯀ꯭ꯋꯦꯁꯟ ꯍꯪꯗꯣꯏꯅꯦꯕ 50 MCQ questions 50ꯁꯦ 100 ꯃꯥꯔꯛꯀꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ 2 marks each ꯁꯤꯗ 50 ꯀ꯭ꯋꯦꯁꯟꯁꯦ ꯀꯅꯥꯅ ꯁꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ 50ꯁꯦ 25 ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯏꯪꯂꯤꯁꯀꯨꯝꯕ ꯇꯤꯆꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯑꯦꯟ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁ ꯁꯤꯗ ꯃꯔꯨꯑꯣꯏꯅ ꯕꯦꯁ ꯇꯧꯔꯒ ꯍꯪꯉꯛꯀꯅꯤꯕ ꯖꯦꯅꯔꯦꯜ ꯏꯪꯂꯤꯁ ꯂꯩꯔꯦ ꯇꯤꯆꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠꯁꯤꯗ ꯑꯩꯈꯣꯏꯅ B.Edꯀꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯣꯏꯕꯒꯤꯗꯃꯛꯇ ꯆꯦꯟꯒꯗꯕ ꯀ꯭ꯋꯥꯂꯤꯇꯤꯁ ꯔꯤꯂꯦꯇꯦꯠ ꯈꯔ ꯂꯩꯒꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯃꯊꯪꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯀ꯭ꯋꯦꯁꯟ ꯄꯦꯇꯔꯟꯗꯣ ꯑꯗꯨꯗ ꯑꯦꯅꯥꯂꯥꯏꯁ ꯇꯧꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨꯃꯥꯏꯅ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁ ꯈꯔꯒ ꯑꯗꯒꯤ ꯃꯦꯠꯁꯀꯨꯝꯕꯁꯨ ꯈꯔꯁꯨ ꯑꯗꯨꯝ ꯍꯪꯕꯅꯤꯀꯣ ꯃꯆꯥ ꯑꯗꯨꯃꯥꯏꯅ 25 marksꯀꯤ ꯍꯪꯗꯣꯏꯅꯦꯕꯀோ ꯑꯗꯨ 25 into 2 per questionꯗ 2 marks ꯀ꯭ꯔꯦꯠ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒ ꯔꯤꯃꯦꯅꯤꯡ ꯑꯗꯨꯅꯅꯦꯕ ꯍꯧꯖꯤꯛ ꯁꯤꯗ 50 mark ꯍꯥꯏꯁꯦꯀꯣ ꯔꯤꯃꯦꯅꯤꯡ 25 ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯀ꯭ꯋꯦꯁꯟꯁꯤꯅ ꯅꯪ ꯅꯁꯥꯒꯤ ꯄꯦꯗꯥꯒꯣꯖꯤ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯁ꯭ꯇ꯭ꯔꯤꯝꯗꯣ ꯍꯥꯏꯕꯗꯤ ꯅꯪꯁꯦ ꯀꯔꯝꯕꯒꯤꯅꯣ ꯁꯥꯏꯟꯁꯀꯤꯔꯥ ꯑꯥꯔꯠꯁꯀꯤꯔꯥ ꯂꯦꯡꯒ꯭ꯋꯦꯖ ꯀꯥꯡꯕꯨ ꯃꯅꯤꯄꯨꯔꯤ ꯏꯪꯂꯤꯁ ꯂꯧꯕ ꯀꯥꯡꯕꯨꯒꯤꯔꯥ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯅꯣꯏ ꯂꯧꯖꯔꯤꯕ ꯁꯕꯖꯦꯛꯇꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯗꯨꯗꯒꯤ 25 ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯀ꯭ꯋꯦꯁꯟ ꯂꯥꯛꯀꯅꯤꯕꯀꯣ ꯕꯥꯏꯑꯣꯁꯥꯏꯟꯁꯀꯤ ꯑꯣꯏꯅ ꯖꯨꯂꯣꯖꯤ ꯕꯣꯠꯅꯤ ꯑꯅꯤꯃꯛꯇꯒꯤ ꯍꯪꯕꯅꯤꯀꯣ ꯑꯣꯀꯦ ꯑꯗꯨꯗ 50 mark ꯑꯃ ꯂꯩꯔꯦ ꯃꯔꯝꯗꯤ per questions 2 markꯅꯤꯅ ꯑꯗꯨꯗꯤ ꯀ꯭ꯋꯦꯁꯟꯁꯦ ꯀꯃꯥꯏꯅ ꯍꯪꯒꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯣꯀꯦ ꯐꯔꯦ ꯌꯨꯅꯤꯐꯣꯔꯝꯒꯨꯝꯕꯁꯤꯗꯤ ꯀꯩꯁꯨ ꯏꯁꯥꯅ ꯌꯦꯡꯕꯤꯔꯁꯨ ꯌꯥꯔꯦ ꯄꯣꯁ ꯇꯧꯔꯒ ꯁꯤꯗꯩꯁꯤꯗ ꯃꯈꯥ ꯂꯩꯔꯦ ꯔꯤꯖꯔቬꯁꯟꯁꯇꯁꯨ ꯁꯤꯗ ꯂꯩꯔꯦ ꯏꯁꯥꯅ ꯄꯥꯕꯤꯔꯣꯀꯣ ꯔꯤꯖꯔቭ ꯀꯦꯟꯗꯤꯗꯦꯠ ꯁꯤꯗꯩ ꯂꯩꯕꯁꯦ ꯑꯗꯨꯒ ꯁꯤꯗ ꯋꯦꯇꯦꯖꯇ ꯂꯥꯛꯆꯒꯦ ꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯃꯔꯨꯑꯣꯏꯕ ꯁꯤ ꯀꯥꯎꯕꯤꯒꯅꯣꯕ ꯑꯦꯛꯖꯥꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ 100 markꯀꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯁꯤꯗꯩꯁꯤꯗ 2 mark ꯍꯦꯟꯕ ꯀꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯜꯂꯦꯕ ꯁꯤꯒꯤ 2 marksꯁꯤꯅ ꯅꯪꯁꯦ ꯈꯟꯗꯕꯁꯦ ꯂꯦꯞꯇꯣꯏꯅꯦꯕꯀꯣ 2 marksꯁꯤꯅ ꯈꯟꯗꯕꯁꯦ ꯂꯦꯞꯇꯣꯏꯅꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯁꯤ ꯀꯩꯒꯨꯝꯕ ꯏꯁꯥꯒꯤ NCC ꯅꯠꯇ꯭ꯔꯒ NSS ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯩꯕꯤꯔꯕ ꯌꯦꯡꯉꯣ ꯁꯤꯗ ꯍꯥꯏꯁꯦ 2 marks ꯑꯦꯛꯁꯇ꯭ꯔꯥꯅꯦ ꯋꯦꯇꯦꯖ ꯉꯁꯥꯏ ꯑꯩꯅ ꯄꯟꯖꯈꯤꯕ ꯃꯊꯛꯇ ꯑꯗꯨꯗ ꯅꯪꯅ ꯐꯪꯖꯔꯤꯕ ꯑꯦꯟꯇ꯭ꯔꯥꯟꯁꯇ ꯐꯪꯈ꯭ꯔꯤꯕ ꯃꯥꯔꯛꯇꯣ ꯑꯗꯨꯗ ꯄ꯭ꯂꯁ ꯇꯧꯁꯟꯗꯣꯏꯅꯦꯕ ꯁꯤ 2 mark ꯍꯦꯜꯂꯛꯄ ꯍꯥꯏꯁꯦ ꯚꯦꯔꯤ ꯃꯆ ꯌꯥꯝ ꯍꯦꯟꯈ꯭ꯔꯖꯥꯠꯅꯤ ꯈꯦꯠꯅꯈ꯭ꯔꯖꯥꯠꯅꯤꯀꯣ ꯁꯤꯗ ꯈꯟꯗꯕꯗꯣ ꯂꯦꯞꯇꯣꯔꯤꯅꯤꯀꯣ ꯌꯦꯡꯉꯣ ꯁꯤꯗ NCCꯒꯤ C ꯁꯥꯔꯇꯤꯐꯤꯀꯦꯠꯀꯤ ꯑꯦꯛꯖꯥꯝꯗꯨꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯏꯒꯗꯕꯀꯣ ꯑꯗꯨꯒ NSSꯀꯤ ꯐꯖꯕ ꯀꯦꯝ ꯑꯃꯒ ꯆꯠꯄꯤꯒꯗꯕ ꯍꯥꯏꯗꯤ ꯁꯤ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯑꯃ ꯍꯦꯛꯇ ꯂꯩꯔꯗꯤ ꯌꯥꯔꯦꯕꯀꯣ ꯑꯩꯁꯨ ꯍꯥꯞꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯒꯤ ꯃꯥर्क्ꯁꯤꯁꯨ ꯐꯪꯈꯤꯕꯀꯣ ꯑꯩ ꯀꯔꯝꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯅꯣ ꯍꯥꯏꯕꯗꯣ ꯎꯠꯆꯔꯛꯀꯦꯀꯣ ꯁꯤꯅ ꯑꯩꯒꯤ NSSꯀꯤ ꯀꯦꯝ ꯑꯃ ꯌꯥꯎꯔꯨꯕꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯅꯦꯀꯣ ꯁꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯀꯦꯝ ꯑꯃ ꯌꯥꯎꯕꯤꯔꯨꯕꯒꯤ ꯑꯃ ꯍꯥꯞꯄꯤꯕ ꯌꯥꯏꯀꯣ ꯁꯨꯃꯥꯏꯅ NCCꯒꯤ ꯁꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯀꯤ ꯀꯩꯅꯣꯅꯦ ꯁꯦ ꯑꯦꯛꯖꯥꯝꯗꯨꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯅꯦ ꯁꯨꯃꯥꯏꯅ ꯈꯔ ꯑꯁꯤ ꯁꯤꯃꯛ ꯁꯨꯃꯥꯏꯅ ꯄꯨꯗ꯭ꯔꯗꯤ ꯌꯥꯗꯦꯀꯣ ꯁꯤꯒꯨꯝꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯥꯞꯄꯤꯕ ꯌꯥꯏꯑꯕꯀꯣ ꯅꯦꯒꯦꯇꯤꯚ ꯃꯥꯔꯀꯤꯡꯁꯦ ꯍꯟꯗꯛ ꯂꯩꯗꯣꯏꯔꯥ ꯃꯣꯏꯅ ꯁꯤꯗꯩꯁꯤꯗꯗꯤ ꯍꯥꯞꯄꯤꯗ꯭ꯔꯦꯕꯀꯣ ꯁꯤꯗ ꯖꯁ ꯃꯥर्ꯛꯁꯇꯨꯗꯪ ꯃꯦꯟꯁꯟ ꯇꯧꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯐꯔꯗꯔ ꯊꯤꯖꯤꯜꯂꯛꯀꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀ꯭ꯋꯦꯁꯟ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯒꯤ 100 marks ꯀ꯭ꯋꯦꯁꯟꯁꯦ ꯁꯤ ꯑꯩꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯁꯦꯝꯖꯔꯛꯀꯦꯕꯀꯣ ꯄ꯭ꯔꯤꯚꯤꯌꯁ ꯌꯔꯁ ꯀ꯭ꯋꯦꯁꯟꯁꯇ ꯅꯩꯅꯔꯀꯥꯟꯗ ꯀ꯭ꯋꯦꯁꯟ ꯄꯦꯇꯔꯟ ꯌꯦꯡꯕꯒꯤꯗ ꯑꯗꯨꯗ ꯅꯦꯒꯦꯇꯤꯚ ꯃꯥꯔꯀꯤꯡꯗꯣ ꯊꯤꯔꯒ ꯍꯥꯞꯆꯔꯛꯀꯦ ꯁꯤꯗꯗꯤ ꯎꯗꯦꯀꯣ ꯑꯗꯣ ꯌꯥꯎꯔꯝꯕꯗꯤ ꯌꯥꯏ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯈꯥ ꯁꯤꯗ ꯑꯩꯅ ꯃꯔꯨꯑꯣꯏꯕ ꯑꯅꯝꯕ ꯂꯣꯏꯅꯃꯛꯇꯤ ꯍꯥꯏꯖꯈ꯭ꯔꯦ ꯁꯤꯗꯩꯁꯤꯗ ꯐꯤ ꯁ꯭ꯇ꯭ꯔꯛꯆꯔꯅꯆꯤꯡꯕ ꯁꯤꯗ ꯂꯩꯔꯦ ꯐꯤꯗꯁꯨ B.Edꯇ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯗꯕꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯣꯖꯥ ꯃꯌꯥꯝꯅꯦ ꯌꯥꯝ ꯐꯕꯅꯦ ꯑꯣꯖꯥ ꯃꯌꯥꯝꯁꯦ ꯁꯤꯅ ꯑꯩꯈꯣꯏꯅ ꯍꯟꯗꯛꯇ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯇꯧꯈꯤꯕꯒꯤ ꯀꯩꯅꯣꯅꯦ ꯑꯦꯛꯇꯤꯚꯤꯇꯤ ꯋꯤꯛ ꯂꯧꯕꯒꯤ ꯁꯣꯝꯒꯤꯁꯦ ꯑꯩꯈꯣꯏꯅ ꯑꯣꯚꯔꯑꯣꯜ ꯆꯦꯝꯄꯤꯌꯟ ꯂꯧꯕ ꯃꯇꯝꯗ ꯐꯪꯈꯤꯕ ꯇ꯭ꯔꯣꯐꯤ ꯃꯌꯥꯝꯗꯨꯒ ꯅꯝꯃꯤꯟꯅꯕꯅꯦ ꯁꯤꯗ ꯀꯃꯥꯟꯗꯔ ꯄꯨꯏꯁꯤꯁꯨ ꯑꯩꯅꯦ ꯑꯗꯒꯤ ꯌꯥꯝ ꯌꯥꯎꯈꯤꯕꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯁꯤꯗ ꯀꯃꯥꯟꯗꯔ ꯑꯃꯨꯛꯀꯁꯨ ꯄꯨꯏꯁꯤꯁꯨ ꯑꯩꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯌꯥꯎꯕꯤꯌꯣ ꯌꯥꯝ ꯄꯔꯁꯣꯅꯦꯜꯂꯤ ꯗꯦꯕꯂꯞꯃꯦꯟ ꯇꯧꯕꯅꯦ ꯁꯤꯗꯁꯨ ꯌꯥꯝ ꯌꯥꯎꯔꯦ ꯁ꯭ꯋꯥꯏꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯏꯁꯩ ꯁꯛꯄꯤꯁꯤꯗ ꯂꯣꯏ ꯁꯨꯅꯕ ꯇꯧꯔꯛꯇꯣꯏꯅꯦ ꯅꯪꯁꯦ ꯀꯤꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯑꯅꯤ
ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯃꯤꯟꯅꯁꯦ ꯑꯩ ꯃꯊꯪꯒꯤꯗ ꯀꯣꯏꯁꯟ ꯑꯦꯅꯥꯂꯥꯏꯁ ꯇꯧꯖꯔꯛꯀꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯤꯁꯤꯅꯤ prospectus tuna okay mayam khanbo biro exam se thank you so much